yu Thakphamda KRA gi Lieutenant ama Nongmei Maruna Palle Lainga ka su chanariba lalawlup KRA gi Kedar ama Kangpokpi Police Station na kuanba mission compound da ngarang numidang pung 9:30 kuntrarom taba matamda micham kharaga yu thakminari ngaida khanghaudana kapthorokpa Nongmei Maruna panbadage soktuna Raj Medicity da aruba phibam da laikana khre hai re thokdok asigi matangda Kangpokpi Police Station da hangnabada asigumba thokdoki paw amata phangde aduna case laukhatpa leite hai khre thajaba yaba mafamdagi press na phangba pawda Nongmei na panbadage soklaba KRA ge Kedar adude laloglup asigi self style Lieutenant Albert Khongsai chahi nifu apokpa pelot Khongsai Cycle Police Station na kuanba Galam Biles dagine mahak na ngarang numidang gi pungpham aduda mission compound da micham kharaga yu thakmin nakhe yu thakmin nari ngai aduda Albert Khongsai na pairakpa 9mm pistol ama micham ama na lauraga paiduna sanabada khangawdana Nongmei maru ama kapthorokpada Albert Khongsai ge kamyada panbani hai re khudakta mahakpo Raj Medicity da pukhatuna laikanabaga loinana operation tawraba matung aruba phibam da ICU da laikanari hai re Rani Gaiden Leo Nagaland ki freedom fighter ama oina UP da murti khinkhre British ki mayokta akanba lal songna ki Batamenglong district ke nungkawdagi freedom fighter Rani Gaiden Leo Nagaland ki freedom fighter ama oina hauki batang tarukta UP ki chief minister Yogi Adityanath ke midyang makhada UP ge Gorakhpur da leiba Rel Biha Colony Public Park ta Lutsingbi asige statue gi maikhum hangdokkhre thauram aduda Vanvase Kalyan Ashram RSS BJP Gorakhpur Socio-Cultural Organization Naga gi miyoi kaya saruk yakhe foot ahumga NC manga wangba Rani Gaiden Liu ge khwang phawbage statue khiliba duge makhada thariba plate aduda Padma Bhushan Rani Gaiden Leo Varatiya Freedom Fighter for Nagaland haina thare Mayor Sitaram Jaswal na freedom fighter asigi maikhum hangdokladuna haikibada Rani Gaiden Leo na laibak asibo ningtamna bagidamakta British ka kanbalan thengnakiba Bharat Mata ge asengba machanupe ne Lusingbi asina Christian territory sandokna bahonariba Christian missionary singge mayoktasu akanba mongda lal thengnakhe Bharat ki history da Rani Gaiden Leo ase sanagi mayek na hakpa chapter ama oina lehauraga ne Rani Gaiden Leo ase Jhansi ge Rani Lakshmi Bai gumna aikhoi khudingmakta thauna piram khiba misak amani haikhe thauram aduda UP Gorkha Pran ke RSS ke chief Professor Prithviraj Singhana haikhibada laibak asigi miyoi ayambana Naga sing ase Christian amasung Christian Naga sing ase anti-national ni haina launai adubu madu achumba natte Naga khudingmak Christian natte amade Naga Christian khudingmak anti-Indian natte gunpoint da secessionist armed struggle ase sandokpa misguided youth kaya ama leire loinana madugi mayokta leiba kaya hatli haikhe thauram asigi mangoinana Jagdamba Malina Rani Gaiden Leo na lusingduna British invasion amade Christian conversion gi mayokta changsin kiba ihau kaya duge matangda mayek sengna thamkhe panwa yabade thauram madu sewa samarpan sanathan Eastern Uttar Pradesh amasung Municipal Corporation Gorakhpur joint venture gi makhada pangthokibani hai re Jews Cookie Chin Kanglup Singh ST gi list gi lauthoknaba honanaba warep laure WMO Cookie Chin Singh asi masana masabu Jews ni haina claim tawjabaga loinana Israel government asu ayaba pikhrabane maramaduna Jews Cookie Chin Kanglup asi Indian Constitution gi schedule tribe ki list gi lauthoknaba honabada laukhatpa yaba thabak sing laukhanaba warep laure haina World Maitai Council WMC gi chairman Haikruzam Navasyamna thadorokpa cherol amana haire cherol asina makhata na hairibana Manipur asi anganba matamdagi leiraklaba ariba laibak amane lamdam asida leiriba Maitai amasung Naga furup sing ase mamangaidagi leiraklaba asengba yalhomi sing ne loinana 1949 da Manipur na India ge saruk ama oikhiba matam aduda Indian Constitution na mamangaidagi leiraklaba asengba yalhomi sing Indian Constitution ki schedule 5 haibade schedule tribe ke provision ki manungchan na Constitution ki oiba chaingak pi khe adumakpu implement tawbada achauba soiba kaya yaukhre lamdam asigi asengba yalhomi ane schedule tribe ke provision da chalhanbagi mahutta Constitutional Authority na Burma dage changsilakpa mitopsing oina hapchin khibane
Kuki Chin haina khangnaba migrant sing asi relative oina masing yamlaba miyamgi achouba kanglup amane makhoi sing asi makhoi gi oina Burma junta dissolve ke parliament Chin state amade saijangge mihut oiba member sing lay kanglup asi makhoi masage maramdam Burma natana India amasung Bangladesh ta sandogliba masing yamlaba kanglup sing ne makhoi gi population asi malem pumbada lairiba state asigi yellow me mitai amadi nagagi apunba masingdagi phawba helamba yai haujiksu Kuki Chin mayam asi Manipur da lona sangsilakpa leptre loinana Kuki kanglup asina Jaliangam haina khangnaba makhoi ge homeland ama semgatnaba honare atopa man makhoi masana masabo Jews ni haina claim tawre Israel government asu makhoi bu ayaba pikre amade makhoi bu loksille loinana makhoi kharadi masage fatherland oiriba Israel da sanaki basu yaure chauna khudong thiningai oiriba de Jews Kuki Chin kanglup asige khulai paiba lupsing ase kanglup asina India da makhoi masagi oiba ningtamba state ama tanbagi hak adu India government amasung Manipur government na pire center amadi state animagna Jews Kuki Chin arm group amade India government amasung Manipur sarkar gi marakta su haina khangnaba tripartite agreement ama sign tawnanaba thoksil yatuna ikai ngai oiba thoksil ama chathari base nungaitaba phawe maram aduna Jews Kuki Chin kanglup sing ase Indian Constitution ge ST list agi lokthoknaba honabada lokhatpa yaba thabak sing lokhatnaba warep lawre haire maitai sing punsilaga thabak tawminadraba de tungda ruba phibam mayok narakane laurembam Rameswar lamdam asida khundari ba mitai furup ke miyam punsilaga thabak tawminadraba de tungda ruba phibam ama mayok narakpa yai aikhoi punsilaga thabak tawminahogdraba de aikhoi gi mateng pangbinaba kanasu lairoi haina Kairao Assembly Constituency gi MLA amasung Planning and Development Authority gi chairman Laurembam Rameswar mitai na phongdokhre Universal Friendship Organization na sponsor tawduna haubam marak chingtham laikai da laiba mitai huyan lanlong sintam sanglen sajjalge kungani pansuba Rising Day gi thoramda wapam ase MLA Laurembam Rameswar na phongdokhibane SACI project ki thabak singi review tawkhre thong nambon bi semjin naba wapam khana khre India laingakna senthang pithaduna paikhatpa Special Assistant to State for Capital Investment SACI gi makhata paikhaliba project sing Chief Minister N Birena official singa loinana review tawkhre ningkhai khraba thong nambon be amugana semgana balaingak na thabak lokhatpa hore Aam Aadmi Party ase National Party ama oire Arvind Kejriwal Gujarat election gi performance asi yanglakhiba matamda Aam Aadmi Party ase National Party ama oire haina Delhi ki Chief Minister oiriba Arvind Kejriwal na phongdokhre Gujarat ki Assembly election da Aam Aadmi Party na sit mari da mai pakhe aduga sit amadana leading tawduna chatkhi haina AAP ge National Convener amadi Delhi ki CM Arvind Kejriwal na phongdokle ngasi dagi na sahi tara muki mamang dage AAP gi political journey asi haurakhiba ne adubu haujikte party asi mapangal kangkhalakpaga loinana Delhi amadi Punjab state singda government semduna sakti paiba ngamle Aam Aadmi Party na state ani asida sakti paiba ngamlakhiba ase chahi taragi matam asige manungdane mahakna party ge supporter sing bu thabak kanna suba made mahaki leadership ta thajaba thambagi damakta su nungaiba phongdokli haikhe ngasidi Aam Aadmi Party ase national party ama oire Gujarat ki election result asina party asina national party ama oire haibadu mayek sengna takle ngasidagi na chahi tara muki mamangda de AAP asi apikpa party ama oiramme adubo chahi taragi manungdadi state anida government lingba ngamle haire state anigi election BJP na tarelag subo oina Gujarat pairaga ne Himachal Pradesh te BJP dagi Congress na munkhre aroibada tabiriba pumnamakpu thagachare